Ningtham thagi matamda unsabu seksina thamnanaba pambai khara Karigumba adomna ningtham thagi matamda unsa asibo mahusagi oiba phibamda laihanbata khudong chadaba thengnabirabadi haijariba asida yawriba skin care gi kanabising asi thabakta onthokpiyo ningtham tha haiba asina lakpa matamda chare hawi tumme nungai maram asina miyoiba pumnamak masa khingna amadi nungaina hingnaba matamni adubo matam asida aikhoigi unsa asibo ingba amasung ising manilgi chang wangba yauna akangba nungsin maram oiduna isa wahwali natraga kanghali nungsagi maisa asi mingna phangba amasung ayingba ising nungsitki phibam asin maram oiduna miyoibagi hakchangda yauriba marek mahauge saruk asisu manung thangba kayat singna puthokpagi chang heli maram asina clinical cosmetic and aesthetic expert Dr. Devesina ningthamtha manung asida adongi unsabu tekta kaidana thamnanaba pambai khara phongdorakli chap chaba skin care gi posak sing sizinnabiyo mamangaidadi unsagi damak thoidokna akaknaba section thorang lokhat pa haiba si taunaramte adubo tongan ba aing asagi season matung ina unsagi section thorang asisu season amaga manade tongali maram asina chunaba unsada ising inil chapchana lehengadaba ama sizinnabiyo amasung ningtham thaga chunaba mongda imung manungna chingba akoibagi phibam semdokpiyo Kalen thagi asaba matamda sizinaba posak adu ningtham thagi ayingba matamdadi chunaroi ayingba matamga chunaba cleanser sizinagani ningtham thada unsa asibu masama u fana amasung machu thongna thamnanaba maru oibo wafam amadi kaya kanfataba skin care gi product sing sizinaba asini adongi unsada mausagi chaingak oini yaujareba ising inilgi phibam adu kaihanba tawdana thamba ngamnanabagi damakta cleanser khanba matamda moisturizer yawba khanbigani humidifier ama thambiba yai ningtham tagi matamda hakchangi manung amasung mapan animakta leiriba nungsit asi inil yawdaba maramna ikang kangi masin maram oiduna miyoibagi hakchang manungi ising asi yamna thuna manin olhali maram asina adongi unsagi inil adu manghandana lehenna bohana bahaiba si tangai fade aduga imung manungi humidity haibasi nungsita yawba inil gi chang adu busu chapchaba mawngda thamba ngamnana bagidamakta humidifier ama thambigadabani karigumba unsada yuawawna kanglabadi inil lehenbiyo masigi khwaidagi araiba pambaidi avocado natraga olive oil gumba natural oil sizinagani akangba mafamsing aduda thau khajitang hairaga unsana ningthina subsan khiba ngamnanaba khutna ikoi koina noibiyo thau atu tairaba matungda moisturizer ama makha tan sizinnabiyo sunscreen sizinnabiyo sunscreen asi aying asagi khenaba haiba ama leitana ningtham thagi matamdasu sizinnabagi tangai fadaba lei ayingba matam asida lumbu saba nungsa yaiba haibasi nungaibadi nungairaga nungsa mangalda yawriba ultraviolet ray UV rays sing aduna hakchangi unsada akaiba kaya thokale nungsit thoktaba ningtham thagi matam oirabasu UV gi radiation asidagi ngakthoknanaba hotnaba haibasi kawbiroidabani broad spectrum haiba SPF sunscreen ama sizinnabiyo masi subnagi maigi sarukta sizinaba natana chinbal khong khut amasung khongi khongsa hairibasing asisu masisu yawna tawbigadabani yumdagi mapalda sathokpada chinbalgi bam taiba kawbigano ising marang kaina thakpiyo aikhoina chari thagiba posak pomnamak asigi mami adu mapan thangba haksangi saruksingda tarai maram asina afaba chinjak chaba amasung ising marang kaina thakpa haibasi khak kawbigano machi oiba chinjak chabaga loinana mahi manai marang kaina thakuna aikhoigi hakchangda leifam thokpa inilgi chang adu chapchana thamba ngamlabadi unsa kangbagi awaba asi mayuk naba tawroi aikhoi pumnamakna wafam asi khangnaba tarabasu miyoi kaya marumdi ningtham thagi ayingba matamda ising thakkani haibasi kawthokpagum tawi ningtham thada ising marang kaina thakpa haiba asina unsada leifam thokpa ising manilgi chang adu mahausagumna phibam kaiba tawdana leihanduna kanghande amasung kuchu palhali hitar dagi lapna leibiyo masina unsa kangba miyuising masada isingi inil chang kaidan lehenbagi mathauda akaiba pi maram asina mai hauba mafam amasung radiator na chingba maisa pibu posak singdagi lapna leibigadabani asaba ka amana adongi unsabu kanghanduna kuchu taifet tahangani karigumba imungda mai hogat patarbasu yamna chauna hogat pidabaga loinana manak nakpada fen ama unghanduna nungsit ke ichal na hennaba hotnabiyo
adongi heating system natraga radiator ki temperature adu hantahanba ngamdaba tarabadi haksang inghandana lumna thamba ngamnanabagi damakta athaba amasung arumba phijol setpiyo ningtham thada unsada sijanaba yaba mahusagi oiba pambai sing irai laina su phangba aduga yamna su kana baga loinana side effects su amata laitaba mahusagi oiba pambai sing asina unsabu angakpa phangna fajahali makhada haijariba yumda sem sajaba yaba pambai sing asina adongi unsabu mangal thokna kuchu palhangani lafoigi face pack karigumba unsa adu yamna kanglabadi lafoigi face pack tobiyo maku khoktok laba lafoi adu sangom khohi amasung champra mahiga chang chana totuna maida sinba thungna teibiyo almond oil asi enilgi chang chap chana lehenduna kuchu palhanba maramna unsada yamna kanhali adongi maida thawasi teiraga noibibaga loinana ahing ama thambiyo numit khudingi season nabiyo khohi amasung yerungi mahi angobagi pek khohiga yerunga ani asi miyoibana chahi cha kaya lisang sina season naraklaba pambai amani masina unsagi chapchaba inil adu fanghanbaga loinana unsabu thot lawhali amasung kuchu senghali UV thau bu kanagumna sida hidak ni hainabasu yawi maramdi masi subnagi mare kanba unsagi makhal asing natana atai unsagi oinadi yamna kanai akangba amasung masu thoktaba unsabu UV thauna ningthina inil lehenduna yengbada fajahli oatmeal amasung sangom na semlaga maida taiduna tapna noirba matungda kanghangani minute khara leiraga samthokpa yare masina maida leiriba mathau tawba ngamdraba asibu unsagi saruk adu lawthokhiduna adongi unsabu hena machu thoganbaga loinana fajahangani dahi masina angakwa mawongda adongi unsabu fajantuna machu thokhangani thabi haibisi unsagi problem makhal khudingmakta sijinnaba yaraba khwaidagi faba hidakni ising marang kaina yawba posak ama oiba maramna masi hekta charbasu yai natraga maida sijinnabsu yai aloe vera gel haibasi thawgumna marik thangdaba posakni maramasina masi ningthina inil pibu ngamba pambai ama oibata natana koi koklaba matungda after shape oinasu sijinnaba yai sangom ahingba haibasi mahusana unsagi kuchu kumen fajahnabagi damakta sijinnaba hidakni antioxidant amasung lactic acid marang kaini yawba maramna masina kuchu fajanbada natana maida leiba amuba dak singbusu lawthoi adongi unsagi machu adu fajahnabagi damakta sangom ahingbaga awathabi khohi almond amasung yaingang na singbu posak singga yanaduna semba anangba mahi adu maida teibiba yagani ising marang kaina thaktuna haksangi inilna manungda leiramba hugi saruk sing adu mapanda puthorakpaga loinana maigi sarukta laifam thokpa thawgi saruk ki chang chap chana lehenbadagi uring thunghande loinana mai khujil hande Doctor singna nupi singbo nongmada yamdrabada ising liter ama point taruk amasung nupa singna liter ani thaknanaba recommend tawri nupagi unsa phajanaba skin care sing ningtham thagi matamda nupa oiba singi chinbal khutsa amasung kuchuda akaiba thogallatuna nungai hande masidagi ngakthoknabagi damak section thorang khara lokhatpa yai section thorang sing adudi gentle face wash ama seasonal ningtham thagi unsa kangbu matamda amot akai pollution amasung atai posak singna amukka hena nungai hande masina unsagi ahoba makul sing adu phunjinduna atai lainana nahalakpa yai maramasina numit khudingi numidang tumlam daida cream base oiba gentle cleanser ama season aduna unsagi inil laihanna bukhona biyo exfoliate unsa asi ningtham thada machu maksili masi sirba skin ge cell sing masing yam khalakuna unsa masu wauthok halakpadagini adugumba matamda chumnagi moisturizer amakhak sejanaba yarakte asiba cell sing adu lokthokpa tarai karamna lokthokani ahanbada balm ama sejanagani balmna unsa da thoklakpa yaba amang ata thingbata natana anaba suphali mathangda exfoliate tawbu yare chemical oiba exfoliate tawbu phai masina asiba skin ge cell sing adu manghan bata natana unsagi machu hanadagi hena fajahali moisturizer ama seasonal moisturizer to waibasi chahi chupa unsagi section thorang oina sathagadabani adubo ningtham thadana hena maru oi afaba moisturizer amana unsagi inil lehenbaga loinana mai khujil hande amasung mahing thokhande
ꯅꯨꯡꯊꯤꯜꯗ ꯅꯨꯡꯁꯥ ꯃꯉꯥꯜꯗꯒꯤ ꯉꯥꯛꯊꯣꯛꯅꯅꯕ ꯃꯣꯏꯆꯔꯥꯏꯖꯔ ꯑꯃꯁꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯑꯣꯏꯅ ꯔꯤꯄꯤꯌꯔꯤꯡ ꯐꯣꯔꯃꯨꯂꯥ ꯑꯃ ꯁꯤꯖꯤꯟꯅꯒꯗꯕꯅꯤ꯫ ꯁꯦꯚꯤꯡ ꯀ꯭ꯔꯤꯝ ꯁꯤꯖꯤꯟꯅꯗꯨꯅ ꯅꯤꯡꯊꯝꯊꯥꯗ ꯀꯣꯏ ꯀꯛꯄꯗ ꯕ꯭ꯂꯦꯗꯅ ꯌꯥꯠꯄ ꯑꯃꯁꯨꯡ ꯈꯣꯠꯄꯗꯒꯤ ꯎꯟꯁꯥꯗ ꯁꯣꯛꯂꯛꯄ ꯌꯥꯕ ꯑꯗꯨ ꯉꯥꯛꯊꯣꯛꯀꯅꯤ꯫ ꯃꯥꯏ ꯑꯁꯤ ꯈꯗꯥꯡ ꯀꯣꯏ ꯀꯣꯛꯄꯗ ꯎꯟꯁꯥꯗ ꯏꯅꯤꯜ ꯂꯩꯍꯟꯒꯅꯤ꯫ ꯁꯦꯚꯤꯡ ꯀ꯭ꯔꯤꯝ ꯅꯠꯇ꯭ꯔꯒ ꯂꯣꯁꯟꯅ ꯃꯥꯏꯒꯤ ꯁꯝꯕꯨ ꯏꯅꯤꯜ ꯄꯤꯕꯇ ꯅꯠꯇꯅ ꯃꯈꯥ ꯂꯩꯔꯤꯕ ꯎꯟꯁꯥꯒꯤ ꯁꯔꯨꯛꯄꯨꯁꯨ ꯏꯅꯤꯜ ꯂꯩꯍꯜꯂꯤ꯫ ꯂꯤꯞ ꯕꯥꯝ ꯁꯤꯖꯤꯟꯅꯧ꯫ ꯌꯥꯝꯅ ꯏꯪꯕ ꯃꯇꯝꯗ ꯏꯅꯤꯜꯒꯤ ꯆꯥꯡ ꯅꯦꯝꯕꯗꯒꯤ ꯆꯤꯟꯕꯥꯜ ꯀꯥꯏꯔꯛꯄ ꯌꯥꯏ꯫ ꯃꯗꯨ ꯊꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗ꯭ꯔꯦꯇꯤꯡ ꯂꯤꯞ ꯕꯥꯝ ꯑꯃ ꯊꯕꯛ ꯏꯟꯈꯥꯡ ꯆꯠꯊꯣꯛꯇ꯭ꯔꯤꯉꯩꯗ ꯃꯥꯡꯖꯧꯅꯅ ꯇꯩꯁꯤꯟꯕ ꯐꯩ꯫ ꯑꯍꯤꯡ ꯇꯨꯝꯕ ꯃꯇꯝꯗ ꯑꯃꯨꯛ ꯍꯟꯅ ꯂꯤꯞ ꯕꯥꯝ ꯑꯗꯨ ꯇꯩꯗꯨꯅ ꯑꯁꯣꯛꯄ ꯐꯒꯠꯍꯟꯅꯕ ꯍꯣꯠꯅꯕꯤꯒꯗꯕꯅꯤ꯫